Social media da share tauba pamde MP Bimol ising ichawna awaba nanglaba miyoi ehang angama mateng khara pijabada tasengna masigi matangda social media da share tawbudi ehangna pamjadabani haina Lok Sabha gi MP Dr. Angomsa Bimol koijamna fongdorakli MP Bimol na social media da thadorokpa warol amada ichulin namaru mapang amasung aigi supporter singna ising ichawda aina ngamba khara aigi teamga loinena mateng tawbada yariba makai social media da share tawbudi pamjadabani adubu tawdaba yaroi haina taklakli Makoina taksilakliba wafam aisu khangdabadi nate mitki kumai haigedra spectacle haibasi madugi langda thudabana phai angamba makai honaba thabak tawba phai haibase aigi wakhaloni mangna makha tarduna hai amabu oiro ngarangdagi aina ngamjaba chana thaknaba polam khara relief camp singna tingbang oina yenba hojare masigi mamangdadi selgi tingbang piba amadi awa anada mateng pangliba citizen voluntary singda chana thaknaba yelambani hojikti mathau tarabadi picture sing adu share tauge hairabasu tauro haikre adubu spectacle gi lang asidi chaksinba phai mitki kumai lan fawba spectacle oihali khudam oina CNN na Gulf War Indian electronic media na Kargil War social media Manipur gi hojik tholiba thaudok wathok mihan mipun ising ichaw sina chingbani social media da trade tawdrabadi asengba karino sengdabana karino lepagum tawragli adubu aikoi gi ipai pu singna hainaba pawro namit uishilaga munna unaba yengu haibasi wahanthok leiba yamna awangba thaki wafamni stunt culture gi ethos ni chana yengba mieng vision haibasi leitriba pot fibam ama uba ngamba adubuni matang sida hainaba wafam nahangna miti dan tawba ngamba yai adubu vision di dan tawba ngamloi haina ribani haina sumangna fongdorakli Manipur gi lan loishin handuna mausagi nungsi chanaba puraknaba congress na hanba laitana honakigani amasung union lengakta taksingani Rahul Gandhi Mamangi lengaktu resign tahollaga lairakiba president rule gi lengakta thajaba thamlubani adubu hamu oire MPCC gi luchingbasing May 3, 2023 dagi Kuki Jofurukki terrorist na Manipur dagi separate administration lawgani haiduna Meiteida atumnana onsenduna chatharakiba tamthiraba lan chahi ani suramdai haukiba April 5 da ihan hana Ministry of Home Affairs MSA na shinduna New Delhi da pangthokiba Meitei amadi Kuki Jofurukki NGO kharagi miyutsingna lan horakpadagi ahanba oina puna famminaduna MSA na kauba mifamda saruk yaminakraba matungda anirok suba oina Manipurda leminarakliba furupsinggi manungdagi Kuki Naga Meitei pangal amasung Meitei gi Manipur gi Congress luchingbasing Delhi da pangthokpa party sigi mifamda harau saruk yaminakre chehini hanjilaklaba lan sigi manungda anauba puwari gi lamai ama oiragadaba mifam asing asi Nungthil pung 3 tarakpadagi hauraduna New Delhi da laiba India Bhavan da pangthokibani mifam asida saruk yakiba Manipur Pradesh Congress Committee gi maru oiba luchingba ama oibada natana party sigi legislature party gi deputy leaders oiriba Sugnu Assembly constituency gi MLA ke Ranjita ngasigi mifam asigi matangda pause sina telephone da hanglubada mangna hai mifam asi nungthil pung 3 tarakpadagi hauraga nungthil pung 5:9 tarakpa fawba pangthokibani mifam asida All India Congress Committee AICC gi President Mallikarjun Kharge amasung Lok Sabha gi opposition leader oiriba Rahul Gandhi AICC gi General Secretary Organization KC Venugopal saruk yaki aduga mifam asida saruk yakiba Manipur Pradesh Congress Committee MPCC gi luchingmasingna hanagi Chief Minister amasung Congress Legislature Party gi leader Okram Ibobi Party gi Inner Manipur Parliamentary Constituency gi MP Dr. Angomsa Bimol koijam Outer Manipur Parliamentary Constitution gi MP Alfred Kangam Athar MPCC gi hana President oiramba singna Nambol Assembly Constituency dagi karaktuna Minister oiramkiba Namarakpam Loken Tien Haukif Moirangthemo Kendra Gai Khangam hojik MPCC gi President oiriba K Megachandra Working President oiriba T Mangabaifai Wabagai AC gi ex MLA MD Fazlur Rahim amasung mahak masamaksu saruk yaki hairi CLP gi deputy leader na makata na fongdokibada ngasi pangthokpa mifamda saruk yakibasinggi Manungda AICC gi Manipur gi in charge oiriba General Secretary S Girisu yauki mifam asida saruk yanabagidamang MPCC gi President oiramba luchingbasing amasung MP anidi ngarang fawbada mifam asigidamak Delhi da loina thumkhrabani adubu LP leader O Ibobiga mahakadi ngasi ayu anganbagi Indigo flight da Imphal lagi pairakibani hairi mifam asida saruk yakiba MPCC gi luchingba Kuki Naga Meitei pangal amasung Meitei Congress luchingbasingna party gi National President Mallikarjun Kharge Lok Sabha gi opposition leader Rahul Gandhi General Secretary KC Venugopal
ꯑꯃꯁꯨꯡ ꯑꯦꯁ ꯒꯤꯔꯤꯗ ꯃꯅꯤꯄꯨꯔꯗ ꯆꯍꯤ 2 ꯍꯦꯟꯅ ꯃꯥꯌꯣꯛꯅꯔꯛꯂꯤꯕ ꯀꯥꯡꯂꯨꯞ ꯃꯁꯦꯒꯤ ꯂꯥꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ꯫ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯝꯕ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯑꯗꯨ ꯐꯦꯕ꯭ꯔꯨꯋꯥꯔꯤ 7, 2025ꯇ ꯔꯤꯖꯥꯏꯟ ꯇꯧꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ 32 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯕꯨ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟꯗ ꯊꯝꯂꯒ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯆꯠꯅꯍꯜꯂꯛꯄ ꯑꯃꯁꯨꯡ ꯁꯦꯟꯇꯔꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯗ ꯆꯠꯊꯔꯛꯂꯤꯕ ꯂꯩꯉꯥꯛꯂꯣꯟꯒꯤ ꯃꯇꯥꯡꯗꯁꯨ ꯃꯔꯤꯛ ꯆꯨꯝꯅ ꯄꯥꯎꯗꯝꯈꯤ꯫ ꯄꯥꯎꯗꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯀꯣꯡꯒ꯭ꯔꯦꯁ ꯂꯨꯆꯤꯡꯕꯁꯤꯡꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜꯒꯤ ꯂꯩꯉꯥꯛ ꯂꯥꯛꯂꯒ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯂꯥꯟ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯂꯒꯅꯤ ꯑꯃꯁꯨꯡ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯗꯨꯅ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯐꯪꯂꯒꯅꯤ ꯍꯥꯏꯕ ꯌꯥꯎꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯌꯥꯝꯅ ꯆꯥꯎꯅ ꯊꯝꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜꯒꯤ ꯂꯩꯉꯥꯛ ꯑꯁꯤꯁꯨ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯔꯤꯖꯥꯏꯟ ꯇꯧꯍꯟꯈꯤꯕ ꯂꯩꯉꯥꯛ ꯑꯗꯨꯒ ꯀꯔꯤꯁꯨ ꯈꯦꯟꯅꯕ ꯂꯩꯇ꯭ꯔꯦ, ꯍꯥꯃꯨ ꯍꯥꯃꯨ ꯇꯥꯔꯦ ꯍꯥꯏꯗꯨ ꯋꯥꯐꯝꯁꯤꯡꯁꯨ ꯐꯣꯡꯗꯣꯛꯅꯈꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯗꯒꯤ ꯐꯨꯔꯨꯞ ꯄꯨꯝꯅꯃꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯔꯨꯛ ꯌꯥꯕ ꯃꯤꯐꯝ ꯑꯁꯤꯗ ꯑꯦꯝꯄꯤꯁꯤꯁꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯈꯤꯕ ꯋꯥꯐꯝꯁꯤꯡ ꯔꯥꯍꯨꯜ ꯒꯥꯟꯙꯤ ꯌꯥꯎꯅ ꯑꯦꯑꯥꯏꯁꯤꯁꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯈꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯆꯍꯤ 2 ꯍꯦꯟꯖꯤꯜꯂꯛꯂꯕ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯉꯝꯕ ꯄꯥꯝꯕꯩ ꯄꯨꯊꯣꯛꯇꯨꯅ ꯍꯣꯠꯅꯒꯅꯤ ꯑꯃꯁꯨꯡ ꯂꯣꯛ ꯁꯚꯥꯗ ꯑꯣꯄꯣꯖꯤꯁꯟ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯅ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯏꯈꯠꯀꯗꯕꯁꯤꯡ ꯇꯥꯛꯇꯨꯅ ꯇꯧꯍꯟꯅꯕ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯄꯤꯔꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯈꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯆꯂꯥꯏꯔꯤꯕ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯋꯥꯌꯦꯜ ꯊꯧꯗꯥ ꯆꯠꯊꯔꯛꯄꯕꯨꯁꯨ ꯍꯛꯆꯤꯟꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯋꯥꯊꯣꯛ ꯑꯁꯤ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯅ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯔꯕꯗꯤ ꯆꯍꯤ 2 ꯌꯧꯅ ꯁꯥꯡꯊꯍꯜꯂꯝꯂꯣꯏ꯫ ꯊꯧꯑꯣꯡ ꯑꯁꯤꯃꯛ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯅ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯑꯃꯒꯤ ꯃꯈꯥꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯕꯨ ꯃꯤꯔꯥꯏꯕꯅꯤ ꯍꯥꯏꯅ ꯂꯧꯏ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯑꯦꯝꯄꯤꯁꯤꯁꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯍꯧꯈꯤꯕ ꯄꯨꯝꯅꯃꯛ ꯑꯃꯅ ꯑꯃꯕꯨ ꯉꯥꯛꯄꯤꯕ ꯑꯃꯁꯨꯡ ꯀꯥꯎꯊꯣꯛꯂꯗꯨꯅ ꯍꯧꯖꯤꯛꯇꯤ ꯏꯪ ꯇꯞꯄ ꯑꯃꯁꯨꯡ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝ ꯍꯟꯖꯤꯜꯍꯜꯂꯕ ꯃꯅꯤꯄꯨꯔ ꯑꯃ ꯃꯤꯌꯥꯝꯒꯤꯗꯃꯛ ꯌꯦꯡꯗꯨꯅ ꯑꯣꯏꯍꯟꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯆꯦꯟꯅꯥꯏ ꯄꯨꯂꯤꯁꯀꯤ ꯑꯦꯁꯤꯁꯇꯦꯟꯠ ꯀꯃꯤꯁꯅꯔ ꯃꯅꯣꯖ ꯀꯨꯃꯥꯔꯅ ꯂꯨꯆꯤꯡꯕ ꯑꯦꯟꯇꯤ ꯅꯥꯔꯀꯣꯇꯤꯛꯁ ꯏꯟꯇꯦꯂꯤꯖꯦꯟꯁ ꯌꯨꯅꯤꯠꯅ ꯗꯦꯄꯨꯇꯤ ꯀꯃꯤꯁꯅꯔ ꯕꯤ. ꯚꯥꯁꯀꯔꯟ ꯑꯃꯁꯨꯡ ꯑꯥꯔ.ꯀꯦ. ꯅꯒꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯏꯟꯁꯄꯦꯛꯇꯔꯅ ꯂꯨꯆꯤꯡꯕ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯉꯔꯥꯡ ꯆꯦꯟꯅꯥꯏꯒꯤ ꯑꯥꯏ.ꯑꯣ.ꯁꯤ ꯑꯃꯁꯨꯡ ꯔꯦꯜꯋꯦ ꯌꯥꯔꯗ ꯑꯦꯔꯤꯌꯥꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯣꯔꯦꯗꯒꯤ ꯅꯨꯄꯤ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 3, ꯃꯦꯊꯥꯝꯐꯦꯇꯥꯃꯥꯏꯟ ꯒ꯭ꯔꯥꯝ 900, ꯃꯔꯨ 15 ꯌꯥꯎꯕ ꯄꯤꯁꯇꯣꯜ ꯑꯃ ꯑꯃꯁꯨꯡ ꯑꯥꯏꯐꯣꯟ ꯌꯥꯎꯅ ꯃꯣꯕꯥꯏꯜ ꯐꯣꯟ 3ꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕꯁꯤꯡꯗꯤ ꯇ꯭ꯔꯤꯄ꯭ꯂꯤꯀꯦꯟꯗꯒꯤ ꯑꯦꯝ.ꯗꯤ. ꯑꯂꯤ 15, ꯆꯦꯄꯣꯛꯇꯥꯒꯤ ꯑꯦꯝ.ꯗꯤ. ꯑꯖꯍꯔ 13, ꯃꯦꯂꯥꯀꯣꯇꯥꯏꯗꯒꯤ ꯔꯤꯌꯥꯖ ꯈꯥꯟ 13, ꯆꯦꯂꯥꯌꯨꯔꯗꯒꯤ ꯄꯔꯕꯦꯖ ꯍꯨꯁꯦꯟ, ꯇꯣꯟꯗꯤꯌꯔꯄꯦꯠꯇꯒꯤ ꯑꯕꯥꯁ ꯑꯂꯤ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯃꯣꯔꯦꯗꯒꯤ ꯂꯥꯛꯇꯨꯅ ꯁꯦꯅꯣꯏ ꯅꯒꯔꯗ ꯂꯩꯔꯕꯤ ꯃꯤꯅꯥ ꯑꯦꯂꯤꯁ ꯑꯃꯤꯅꯥ 43ꯅꯤ ꯍꯥꯏꯔꯤ꯫ ꯃꯤꯅꯥ ꯑꯦꯂꯤꯁ ꯑꯃꯤꯅꯥꯅ ꯃꯦꯊꯥꯝꯐꯦꯇꯥꯃꯥꯏꯟ ꯗ꯭ꯔꯒꯁꯤꯡ ꯑꯁꯤ ꯃꯣꯔꯦꯗꯒꯤ ꯄꯨꯔꯛꯂꯒ ꯇ꯭ꯔꯦꯟꯒꯤ ꯈꯨꯠꯊꯥꯡꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯁꯂꯝꯒ ꯂꯣꯏꯅꯅ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯗ꯭ꯔꯒꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯑꯕꯥꯁ ꯑꯂꯤꯗ ꯄꯤꯔꯕ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒ ꯈꯨꯠꯁꯝꯅꯗꯨꯅ ꯒ꯭ꯔꯥꯝ ꯑꯃꯗ ꯂꯨꯄꯥ 5,500 ꯂꯧꯗꯨꯅ ꯇꯝꯕꯔꯝ, ꯔꯣꯌꯥꯄꯨꯔꯝ, ꯔꯦꯗ ꯍꯤꯜꯁ ꯑꯃꯁꯨꯡ ꯇ꯭ꯔꯤꯄ꯭ꯂꯤꯀꯦꯟꯅꯆꯤꯡꯕ ꯃꯐꯝꯗ ꯌꯣꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯃꯈꯣꯏ 3ꯃꯛꯀꯤ ꯃꯊꯛꯇ ꯆꯦꯟꯅꯥꯏ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯂꯒ ꯉꯁꯤ ꯃꯔꯤ ꯂꯩꯅꯕ ꯀꯣꯔꯠꯇ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯃꯈꯣꯏꯗꯒꯤ ꯐꯥꯈꯤꯕ ꯄꯤꯁꯇꯣꯜ ꯑꯁꯤ ꯀꯅꯥꯒꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯅꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕ ꯍꯧꯔꯦ ꯍꯥꯏꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯀꯥꯔꯦꯅꯤ ꯁ꯭ꯇꯦꯠꯇ ꯔꯦꯁꯤꯁꯇꯦꯟꯁ ꯐꯣꯔꯁꯁꯤꯡꯅ ꯂꯥꯟꯗꯥꯕꯗ ꯃ꯭ꯌꯥꯟꯃꯥꯔ ꯍꯨꯟꯇꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯆꯥꯎꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯦ ꯍꯥꯏꯅ ꯃꯤꯂꯤꯇꯔꯤ ꯍꯨꯟꯇꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯁꯣꯔꯁ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯥꯔꯦꯅꯤ ꯑꯥꯔꯃꯤꯒꯤ ꯖꯦꯅꯔꯦꯜ ꯑꯣꯏꯅ ꯂꯥꯟꯃꯤꯁꯤꯡꯕꯨ ꯁꯦꯟꯅꯔꯤꯕ ꯀꯔꯅꯦꯜ ꯐꯣꯜ ꯅꯥꯏꯡꯅ ꯔꯦꯁꯤꯁꯇꯦꯟꯁ ꯐꯣꯔꯁꯁꯤꯡꯅ ꯁꯥꯜꯋꯤꯟ ꯇꯨꯔꯦꯜꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕ ꯕꯥꯎꯂꯥꯈꯦ ꯗꯥꯎꯟꯗ ꯂꯩꯕ ꯍꯨꯟꯇꯥ ꯂꯩꯉꯥꯛꯀꯤ ꯑꯣꯄꯔꯦꯁꯅꯦꯜ ꯀꯃꯥꯟꯗꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥ ꯆꯠꯊꯈꯤ꯫ ꯆꯠꯊꯈꯤꯕ ꯂꯥꯟꯗꯥ ꯑꯗꯨꯗ ꯑꯣꯄꯔꯦꯁꯟ ꯀꯃꯥꯟꯗ ꯑꯁꯤꯕꯨ ꯉꯥꯛꯁꯦꯜꯂꯤꯕ ꯑꯥꯎꯠꯄꯣꯁꯠ 2ꯁꯨ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯈꯤꯕꯒ ꯂꯣꯏꯅꯅ ꯔꯦꯁꯤꯁꯇꯦꯟꯁ ꯐꯣꯔꯁꯁꯤꯡꯅ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯌꯥꯎꯅ ꯂꯥꯟꯗꯥꯈꯤꯕꯗ ꯍꯨꯟꯇꯥ ꯂꯥꯟꯃꯤ 10 ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯑꯥꯔꯇꯤꯂꯔꯤ ꯌꯥꯎꯅ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯃꯔꯨ ꯀꯌꯥ ꯂꯧꯈꯠꯄ ꯉꯝꯈꯤ ꯍꯥꯏꯔꯤ꯫ ꯔꯦꯁꯤꯁꯇꯦꯟꯁ ꯐꯣꯔꯁꯁꯤꯡꯅ ꯃꯤꯂꯤꯇꯔꯤ ꯍꯨꯟꯇꯥꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥ ꯆꯠꯊꯈꯤꯕ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯍꯨꯟꯇꯥ ꯂꯥꯟꯃꯤꯅ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯗꯨꯅ ꯄꯤꯔꯛꯈꯤꯕꯗ ꯗꯦꯄꯨꯇꯤ ꯕꯠꯇꯥꯂꯤꯌꯟ ꯀꯃꯥꯟꯗꯔ ꯌꯥꯎꯅ ꯔꯦꯁꯤꯁꯇꯦꯟꯁꯀꯤ ꯐꯥꯏꯇꯔ 5 ꯁꯤꯈꯤ ꯍꯥꯏꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔ ꯍꯨꯟꯇꯥ ꯂꯥꯟꯃꯤꯁꯤꯡꯅ ꯂꯩꯕꯥꯛꯄꯣꯛꯄꯒꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡꯗ ꯀꯥꯍꯁꯥꯟ ꯕꯣꯔꯗꯔꯗ ꯂꯩꯕ ꯂꯣꯏꯀꯣꯠꯀꯤ ꯂꯣꯏꯂꯦꯝꯂꯦꯏ ꯇꯝꯅ ꯆꯪꯁꯤꯜꯂꯛꯈꯤꯕꯗ ꯍꯥꯟꯅ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕ ꯀꯥꯔꯦꯅꯤ ꯔꯦꯁꯤꯁꯇꯦꯟꯁ ꯐꯣꯔꯁꯁꯤꯡꯅ ꯂꯥꯟꯗꯥ ꯑꯗꯨ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯤꯂꯤꯇꯔꯤ ꯍꯨꯟꯇꯥꯒꯤ ꯂꯥꯟꯃꯤ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕ ꯑꯗꯨ ꯆꯞ ꯆꯥꯅ ꯃꯁꯤꯡ ꯈꯪꯗ꯭ꯔꯕꯁꯨ ꯅꯣꯡꯃꯩ 10ꯗꯤ ꯐꯪꯍꯧꯔꯦ ꯍꯥꯏꯅ ꯀꯔꯅꯦꯜꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯀꯥꯔꯦꯅꯤ ꯁ꯭ꯇꯦꯠꯀꯤ ꯕꯣꯂꯥꯈꯦ ꯇꯥꯎꯟꯁꯤꯞ ꯑꯁꯤ ꯂꯥꯏꯠ ꯏꯟꯐꯦꯟꯇꯔꯤ ꯕꯠꯇꯥꯂꯤꯌꯟ (LIB) 3 ꯂꯩꯔꯤꯕ ꯃꯐꯝ ꯑꯃꯅꯤ꯫ ꯃꯐꯝ ꯑꯁꯤꯗ
LIB 338, 328 ꯑꯃꯁꯨꯡ 330 ꯂꯩꯗꯨꯅ ꯃꯤꯂꯤꯇꯔꯤ ꯍꯨꯟꯇꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯄꯥꯡꯒꯜ ꯀꯟꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯃꯅꯤ ꯍꯥꯏꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔ ꯍꯨꯟꯇꯥ ꯂꯥꯟꯃꯤꯒꯤ ꯁꯦꯀꯦꯟ ꯃꯤꯂꯤꯇꯔꯤ ꯀꯃꯥꯟꯗꯁꯨ ꯕꯣꯂꯥꯈꯦꯠ ꯌꯥꯗꯍꯊꯤ ꯔꯣꯗꯇ LIB ꯁꯤꯡ ꯑꯗꯨꯗ ꯃꯊꯧ ꯇꯧꯔꯤꯕꯅꯤ꯫ ꯀꯔꯦꯅꯤ ꯑꯃꯁꯨꯡ ꯁꯥꯎꯗꯔꯟ ꯁꯥꯟ ꯁ꯭ꯇꯦꯠꯀ ꯂꯣꯟꯅꯕ ꯉꯝꯈꯩꯗ ꯃꯤꯂꯤꯇꯔꯤ ꯍꯨꯟꯇꯥꯒꯤ ꯂꯥꯟꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀ ꯆꯠꯃꯤꯟꯅꯔꯤꯕ PAO ꯅꯦꯁꯅꯦꯜ ꯑꯥꯔꯃꯤꯁꯤꯡꯅ ꯃꯣꯕꯥꯏꯜ ꯂꯝꯗꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯅꯕ ꯔꯦꯖꯤꯁꯇꯦꯟꯁ ꯐꯣꯔꯁꯁꯤꯡꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠꯊꯣꯛꯅꯈꯤ ꯍꯥꯏꯔꯤ꯫ ꯋꯦꯁꯇꯔꯟ ꯁꯨꯗꯥꯟꯒꯤ ꯆꯥꯛ ꯇꯥꯡꯕꯒꯤ ꯑꯀꯤꯕ ꯅꯪꯂꯕ ꯗꯥꯔꯐꯔꯗ UN ꯑꯦꯗ ꯀꯟꯚꯣꯏ ꯑꯃꯅ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯆꯤꯟꯖꯥꯛꯁꯤꯡ ꯄꯨꯗꯨꯅ ꯇ꯭ꯔꯛꯁꯤꯡꯗ ꯆꯠꯂꯤꯉꯩꯗ ꯈꯪꯍꯧꯗꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯃꯤꯑꯣꯏ 5 ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯀꯌꯥꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯣꯔꯊ ꯗꯥꯔꯐꯔꯗ ꯂꯩꯕ ꯏꯜꯐꯦꯁꯔ ꯇꯝꯅ ꯆꯪꯂꯛꯄꯗ ꯂꯥꯟꯗꯥ ꯆꯠꯊꯈꯤꯕ ꯇ꯭ꯔꯛ ꯑꯗꯨ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁꯀꯤ ꯐꯨꯗ ꯑꯦꯟꯗ ꯆꯤꯜꯗ꯭ꯔꯦꯟ ꯑꯦꯖꯦꯟꯁꯤꯒꯤ ꯇ꯭ꯔꯛꯅꯤ ꯍꯥꯏꯔꯤ꯫ ꯏꯜꯐ꯭ꯔꯦꯁꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯔꯦꯄꯤꯗ ꯁꯄꯣꯔꯠ ꯐꯣꯔꯁ RAFꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯥꯟꯃꯤ ꯀꯌꯥꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯃꯅꯤ ꯍꯥꯏꯔꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ UN ꯔꯤꯐ꯭ꯌꯨꯖꯤ ꯑꯦꯖꯦꯟꯁꯤꯅ ꯊꯝꯂꯛꯈꯤꯕ ꯋꯥꯔꯣꯜ ꯑꯃꯅ ꯁꯨꯗꯥꯟꯗ ꯊꯣꯛꯂꯤꯕ ꯁꯤꯚꯤꯜ ꯋꯥꯔꯅ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟ 4ꯒꯤ ꯃꯊꯛꯇ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯇꯨꯅ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯅꯝꯗꯨꯅ ꯆꯠꯍꯟꯈꯤꯅꯕꯒꯤ ꯑꯀꯤꯕ ꯀꯌꯥ ꯄꯤꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯔꯤ꯫ ꯑꯜꯐꯥꯁꯥꯔꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 35 ꯔꯣꯝ ꯂꯥꯞꯅ ꯂꯩꯕ RSFꯅ ꯈꯨꯜꯂꯤꯡꯗꯨꯅ ꯂꯩꯕ ꯑꯦꯜꯀꯣꯃꯥꯗ ꯂꯥꯏꯕꯛ ꯊꯤꯔꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ꯫ UN ꯆꯤꯜꯗ꯭ꯔꯦꯟ ꯑꯦꯖꯦꯟꯁꯤ ꯑꯃ ꯑꯣꯏꯔꯤꯕ ꯌꯨꯅꯤꯁꯦꯐꯀꯤ ꯋꯥꯉꯥꯡꯂꯣꯏ ꯑꯃꯅ ꯑꯜꯀꯣꯃꯥꯗ ꯋꯥꯔꯜꯗ ꯐꯨꯗ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯈꯥꯗ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯇꯦꯡꯕꯥꯡ ꯄꯤꯕ ꯀꯟꯚꯣꯏꯁꯤꯡꯗ ꯂꯥꯟꯖꯥ ꯆꯠꯊꯔꯦ ꯑꯃꯁꯨꯡ ꯑꯜꯀꯣꯃꯥꯗ ꯌꯨꯅꯤꯁꯦꯐꯀꯤ ꯇ꯭ꯔꯛꯁꯤꯡ ꯑꯗꯨ ꯍꯧꯈꯤꯕ ꯑꯍꯤꯡꯗ ꯂꯥꯟꯗꯥ ꯆꯠꯊꯗꯨꯅ ꯃꯤꯑꯣꯏ 5 ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯕꯁꯤ 100% ꯆꯨꯝꯂꯕ ꯋꯥꯐꯝꯅꯤ ꯍꯥꯏꯔꯤ꯫ ꯂꯥꯏꯕꯛ ꯊꯤꯔꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯆꯨꯝꯕ ꯂꯝꯂꯥ-ꯂꯝꯖꯤꯡ ꯄꯨꯊꯣꯛꯇꯨꯅ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯅꯕ UN ꯑꯦꯖꯦꯟꯁꯤꯅ ꯇꯛꯁꯤꯟꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯑꯦꯖꯦꯟꯁꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯇꯝꯊꯤꯔꯕ ꯂꯥꯟꯗꯥ ꯑꯗꯨ ꯀꯅꯥꯅ ꯊꯣꯛꯍꯟꯕꯅꯣ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯐꯣꯡꯗꯣꯔꯛꯄ ꯂꯩꯇ꯭ꯔꯤ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯗꯨ ꯁꯨꯗꯥꯅꯤꯁ ꯑꯥꯔꯃꯤ ꯑꯃꯁꯨꯡ RSFꯀꯤ ꯃꯔꯛꯇ ꯑꯃꯅ ꯑꯃꯕꯨ ꯃꯔꯥꯜ ꯁꯤꯅꯔꯤ꯫ ꯑꯜꯀꯣꯃꯥ ꯏꯃꯔꯖꯦꯟꯁꯤ ꯔꯨꯝ ꯂꯣꯀꯦꯜ ꯚꯣꯂꯟꯇꯤꯌꯔꯁꯤꯡꯅ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯄꯤꯛ ꯊꯟꯅ ꯍꯥꯞꯄ ꯇ꯭ꯔꯛ ꯑꯃ ꯃꯩꯅ ꯆꯥꯛꯈꯤꯕꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯊꯥꯒꯠꯂꯛꯈꯤꯕꯒ ꯂꯣꯏꯅꯅ ꯇ꯭ꯔꯛꯁꯤꯡ ꯑꯗꯨꯗ ꯂꯥꯟꯗꯥ ꯆꯠꯊꯈꯤꯕꯗꯨ ꯁꯨꯗꯥꯟ ꯑꯥꯔꯃꯤꯒꯤ ꯗ꯭ꯔꯣꯟꯁꯤꯡꯅꯅꯤ ꯍꯥꯏꯕ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ ꯍꯧꯈꯤꯕ ꯆꯌꯣꯜꯗ ꯑꯜꯀꯣꯃꯥꯗ ꯂꯩꯕ ꯀꯩꯊꯦꯜ ꯑꯃꯗ ꯁꯨꯗꯥꯟ ꯑꯥꯔꯃꯤꯅ ꯑꯦꯌꯔ ꯁꯇ꯭ꯔꯥꯏꯛ ꯆꯠꯊꯗꯨꯅ ꯂꯥꯟꯗꯥꯈꯤꯕꯗ ꯃꯤꯑꯣꯏ 39 ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛꯁꯨ ꯂꯩꯈꯤ ꯍꯥꯏꯔꯤ꯫ ꯋꯥꯔꯜꯗ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯐ꯭ꯔꯦꯟꯗꯁꯤꯞ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯎ ꯆꯥꯔꯥ ꯊꯥꯈ꯭ꯔꯦ꯫ ꯋꯥꯔꯜꯗ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯐ꯭ꯔꯦꯟꯗꯁꯤꯞ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯣꯏꯔꯥꯡꯅ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯂꯥꯏꯀꯣꯜ ꯑꯃꯁꯨꯡ ꯃꯣꯏꯔꯥꯡ ꯀꯣꯂꯦꯖꯀꯤ ꯀꯦꯝꯄꯁꯇ ꯎ ꯆꯥꯔꯥ 100 ꯊꯥꯈꯤꯕꯒ ꯂꯣꯏꯅꯅ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯂꯥꯏꯀꯣꯜꯗ ꯁꯤꯠ ꯁꯦꯡꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨ ꯐ꯭ꯔꯦꯟꯗꯁꯤꯞ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯣꯏꯔꯥꯡꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯥꯏꯕꯝ ꯅꯣꯔꯦꯟ, ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯦꯃꯝ ꯗꯦꯕꯦꯟ, ꯇ꯭ꯔꯦꯖꯔꯔ ꯃꯣꯏꯔꯥꯡꯊꯦꯝ ꯅꯟꯗꯣ ꯑꯃꯁꯨꯡ ꯑꯦꯁꯤꯁꯇꯦꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯦꯃꯥꯝ ꯕꯤꯃꯣꯜꯅ ꯂꯨꯆꯤꯡꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯐ꯭ꯔꯦꯟꯗꯁꯤꯞ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯣꯏꯔꯥꯡꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯦꯃꯝ ꯗꯦꯕꯦꯟꯅ ꯍꯥꯏꯈꯤꯕꯗ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯍꯣꯡꯂꯛꯂꯤꯕ ꯑꯏꯪ ꯑꯁꯥꯒꯤ ꯈꯜ ꯑꯁꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯃꯦꯟꯈꯠꯅꯕꯒꯤ ꯄꯥꯟꯗꯝꯗ ꯎ ꯆꯥꯔꯥꯁꯤꯡ ꯑꯁꯤ ꯊꯥꯕꯅꯤ꯫ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗꯁꯨ ꯆꯤꯡꯗ ꯎꯃꯪ ꯋꯥꯃꯪ ꯀꯌꯥ ꯄꯥꯛꯇꯛꯅꯅ ꯀꯣꯛꯊꯣꯔꯛꯄ ꯑꯁꯤꯅ ꯃꯍꯧꯁꯥꯒꯤ ꯈꯜꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯍꯣꯡꯕ ꯂꯥꯛꯂꯤ꯫ ꯃꯍꯧꯁꯥꯒꯤ ꯈꯜꯗ ꯑꯍꯣꯡꯕ ꯀꯌా ꯂꯥꯛꯂꯤꯕ ꯑꯁꯤꯗꯒꯤ ꯈꯔ ꯑꯣꯏꯔꯕꯁꯨ ꯀꯟꯕ ꯉꯝꯅꯕ ꯎ ꯆꯥꯔꯥ ꯊꯥꯕꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯄꯥꯏꯈꯠꯄꯅꯤ꯫ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤ ꯃꯣꯏꯔꯥꯡꯕꯨ ꯑꯁꯪ ꯑꯃꯥꯟꯇꯅ ꯊꯜꯂꯕ ꯑꯃꯗꯤ ꯂꯨ ꯅꯥꯟꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯁꯦꯝꯈꯤꯕ ꯑꯣꯏꯕꯅ ꯄꯥꯟꯗꯝ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯃꯈꯥ ꯇꯥꯅꯁꯨ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯄꯥꯏꯈꯠꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯂꯨꯈ꯭ꯔꯥꯝꯂꯩꯔꯛ ꯌꯨꯊ ꯀ꯭ꯂꯕꯅ ꯁꯤꯟꯗꯨꯅ ꯋꯥꯔꯜꯗ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯎꯄꯥꯜ ꯆꯥ ꯑꯃꯔꯣꯝ ꯊꯥꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯣꯅꯤꯜ ꯁꯣꯏꯕꯝ, ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯜ ꯁꯥꯟꯇꯤꯀꯨꯃꯥꯔ, ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯦꯝ ꯃꯅꯣꯖ ꯔꯟꯖꯟ, ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯊꯤꯌꯥꯝ ꯙꯅꯟꯖꯣꯏ ꯑꯃꯗꯤ ꯑꯦꯗꯚꯥꯏꯖꯔ ꯁꯔꯠꯆꯟ ꯊꯤꯌꯥꯝꯒ ꯂꯣꯏꯅꯅ ꯁꯣꯁꯤꯌꯦꯜ ꯑꯃꯁꯨꯡ ꯀꯜꯆꯔꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁ ꯔꯥꯀꯦꯁ ꯅꯥꯎꯔꯦꯝꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯎ ꯊꯥꯕꯒꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯨꯈ꯭ꯔꯥꯝꯂꯩꯔꯛ ꯌꯨꯊ ꯀ꯭ꯂꯕꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯨꯅꯤꯜ ꯁꯣꯏꯕꯝꯅ ꯍꯥꯏꯈꯤꯕꯗ ꯃꯥꯂꯦꯝꯗ ꯑꯏꯪ ꯑꯁꯥꯒꯤ ꯈꯜ ꯀꯥꯏꯊꯔꯛꯇꯨꯅ ꯉꯁꯤ ꯃꯤꯑꯣꯏꯕ ꯑꯃꯗꯤ ꯊꯋꯥꯏ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛꯅ ꯃꯥꯌꯣꯛꯅꯔꯤꯕ ꯑꯋꯥ ꯆꯩꯊꯦꯡꯁꯤꯡ ꯑꯁꯤꯗꯒꯤ ꯈꯔꯗ ꯀꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯎ ꯆꯥꯔꯥꯁꯤꯡ ꯑꯁꯤ ꯊꯥꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯤꯌꯥꯝꯅꯁꯨ ꯁꯣꯏꯐꯗꯅ ꯎ ꯆꯥꯔꯥ ꯑꯃꯃꯝꯇ ꯑꯣꯏꯔꯕꯁꯨ ꯊꯥꯕꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫